Arambai Tenggol Unit 18 na Langol Game Village ke Quarter 5 ta Leiba Naga Singh Quarter Thadok laga chatkigadabani haire haina the Nagas kauba Facebook page amada sandorakliba pau ase Aranbai yumfam yaudaba pauni Arambai Tenggol na Game Village ta Leiba Naga furuk ke Meeoi amada Taanba Leite Naga amadi Maitai furuk animak Game Village asida yamna Nungsinana Leiminnari haina Nagas Welfare Association ge Chairman Angam Paumaina fondorakli Hiram asiga mari Leiminnari ngase National Game Village Zone 3 da pangthokiba pauki mifam amada mahakna makha chana hai Langol da Leiba National Game Village da Naga tribe makhal kulhumdoi hena lei ngasi fawbada atopa furup singa Naga singa nungainadaba thokdok amata thokpa leite nungsi chanana adumuk Leiminnari mafam asida chayetnaba thoklabasu Nagas Welfare Association na yasinaba puraknaba konaduna laklei adubu laibak thibadi the Nagas kauba Facebook page amana Nagas Welfare Association da karigumba amata khangallamdana social media da aranba paw sandoktuna Naga amadi maitai anigi marakta yengnanaba silapane asigumba aranba propaganda sandokpa ase Nagas Welfare Association na akanomona condemn tawi matungda asigumba thabak asi tobikano laibaki asuk ludaba fibam asida aranba paw sandoktuna biyamda lana uhannaba honarapa ase yamna laibak thibani haina magna makha chana phongdokhi Handak thokliba fact finding si kanana thohalibono hairaga the Nagas haibasi akoi sukhang khangde hoji po knowledge laite dai digi kanana form to Nagas no haibisu khangde adana majisigi mari mikhong thai tigalakpada masigi source gi hoji viral si tahan bani haibasi akoi hoji phawgi knowledge ta information pangi adana akoina hoji phawgi akoina amuksu clarification to jani madi national game village 1 1 2 3 4 Naga singbu Arambai Tenggol 18 na talo haibata madi laite si thamai cheng ai na miam press media da khondok sabani Naga pumlamak don 1 2 2 da 3 da 4 da chalko ayo makti Taanba leite masa gi individual gi topan bori ni adu Naga tale hebedo so wrongly asi don lale so ai masi so yaning de so ai na career fight to jamani